Messiiiiii in FIFA World Cup the ahan boy ngasi Hattrick chankre mahak na FIFA World Cup participate tawrisi hanak na aroiba taruk suba FIFA World Cup sida mahak ki FIFA World Cup ki oina ahan ba Hattrick chankre Algeria ga sanabda 3-0 da kare ko hai ba Hattrick chankre matung da FIFA World Cup ki all time top scorer oina lairiba Messiiiiii close ka tai tawga hujik 16 goal da smart saman laire ado maybe lakadoriba khoi mathangi game ani sida ma goal chanbe chandabe ado hojik already hojik tai lere 16 goal da manarga laigre adu bo hojik jima top scorer oina Messiiiiii plus ka manarga laire bo oita ga su hojik yam nakna lamba hojik sanariba player active oi ba ga di Mbappe Kylian Mbappe France ki jima hojik 14 goals ni chalise goal ani khatanga re mana khoi surprise tawgadabsi langkhalaga chakadabsi ado masimana ai motadi Mbappe su naha oi chahi kuntaret kuni pandangari mathang World Cup amani kaugibe ya ado mana dum surprise torga mana top scorer ji oibi chances leire adu lemhori ba tei dudi loina retire tawgraba ariba mamangi record ngatani ko ngasi Messiiiiii ahan ba goal chan khibudu akhoi gi midfielder Rodrigo default dagi koi mayai tamna koi defender mari lanthoga kauksalga assist tor matung da koi d box mapan dagi kauksan laga yam fazena sanki ani suba goal duna khoi Alexis McAllister khoi midfielder duna kauksan matam da ball du keeper na fab ngam da dai deflection tor ko mana tepin to san ba goal ni ko ani subuduna adu last ki suba goal su mahak na hojigi ahan ba san ki goal du ma har mana na khoi d box mapan ai kauksan la matung da san ki bani Argentina gi oina moi World Cup defend to gi ahan ba match oina khoi yamna positive oi mong ni sangsel lai adu matung tarak pa da aring aring team mayam yam competitive oi adu hada moini defend to ngam gani ngamoi habsi khoina haiba ngamde adu yamdra ba quarter natraga semi yogi expectation delay ado mayam gi motta kari le habsu comment box thamiramo Messi fan sing gi damakta dinga sigi ahan ba Messi yam excited oiba ko yam positive vibe sama fall le yam nuaya le harawa le haitare ko lona horen Portugal gi sunu midang koi Portugal versus DR Congo haiba Messi jo koi Ronaldo na lead tawga sanaga da ba mana captain ora sanaga da ni Ronaldo fan gi na Messi su hanba handaki magi aroiba World Cup ki oina ahanba thangjilakpa step oidone masida sida khoigi Ronaldo su I am expect to su ningba thungbi haina ai side gi su wish tawjari aduga horen ngaminara si ball karum tawgi kamai tawgi habsu yemina si miam thank you